अहनबमक्तदा डायमंड रेडियो चैनल असगी क्राइम रिपोर्ट्स थरोमसिबु ताबिरिबसिंगु जेम्स हैगुरजमना तरामना ओक्चबग लोइनाना इकोकनोना खुरुमजरी ngasi so mupuduna laksari diamond radio channel asigi crime reports chamaga yankai mari shuba tangkap miyopo phajakraba jiba singdagi athoiba aphaba aruba nungshiba makhal kayage lipuntana pik thanna pullaba adubu pok lubugi mafam aduna natai charamdabana natraga mapok aduna nupi oina pok lubada khudong thiba kayadi thoktab natti iramdam sana lepak manipur asidasu pokpada ngairiba ngang polythene khaw amada haptuna lamhangda turenda labuk to hondok lamba kaya thokre masigumba si thokpagi maram tongan tonga mapalamda amuka hena maroina miyan leibaktana nupi poklabadi awa phamda tagani hayeng chawraklaba matamda awun pot kidamak paisa yamna tingani khanna piklingaidagi hundokpa hatokpa thodok kaya thokli ahanbada miron binupi ama sonography gi matengna pokadaba angang asi nupani nupini khangba ngamba maramna nupini haini hek khangba matamda nupi adu abortion tawduna angang adu hektamak lokthoi adubu ain ama semduna sonography gi matengna miron bi aduge angang adu nupani khangdokpa aina cherak pire adubu ngasi su mafung kaya dadi niyam kaina thabak asi tumina kana khanghandana sigumasi chathaba yaudabadi nati tasengna nupi gi mapok pap amara miyoi bane hingnariba samaj asite nupi yaudrabadi nupi yaudaba khunai ama khulingba yagadoribra ichel iche ima tongan ba nupi gi sakloni phajakraba nupi amana mahakki maramdam phurup adubu masak takpa ngami amadi leikha tahanba sungami hainabale semgat pangamba miyoi adu manghanba sungami mima nadraba mentally challenge oirabi iche ichal kaya ijat manghan biba asigumba kaya da chopkhraba thodok sing ase nupini bu hairabadi tahe uheidraba thodok kaya sana lebak iramda masidasu thokli ngasigi case ase imung amada nupi ama english singmaga chamapan marphu taraga nipan mironduna macha pokadaba numit adu yamna naksilakani imung aduna pokadaba angang adu nupara nupira khawrang ngaijaram adubu polakhiba angang adu nupi ama oirambana imung aduda karisu haraungnaramde angang asigi mama amadi mapagi maithong kithikirum tawki masigi matungda nupi asigi mane makuna angang adu hundok khinenanabagi damak hairam asumna lambi amagi mataida leba dustbin amada angang adu phi amane yomlaga apokpa mapana mafam adu hundok lamki mathangi numit ayuk anganba amada Christian orphan home da thabak tawbi sister amana dustbin manungda angang amakapadu takhiram amadi mahak mafam aduda chensindu yengi mahangna mafam aduda changdu yengba matamda kapliba angang adu nupi ama oirami mahangna mafam adudagi puraklaga makoigi orphan home aduda puraki amadi makoigi Christian orphan home adugi mother aduda hairami mother angang sinungsidra hoi sister angang asi nupi oibanani makoina hondoklamni bese karamba mama mapa oirongani kaya da mathamoi se kankrabano se mother aidi angang siamna nungsi ado angang si maming kari thon sige aina khanbada pikraba mana no phet sum tawri se yongone mother magi maming se khushi haina kaurage hoi sister nakoina se na bigedabani adubu angang asibu pokpa amadi sembibadi Jesus taredana asumna orphan home aduda khushi mama mapana hundok piram labasu yamna nungaina leirami asumna khushi mafam aduda leibada chahi mangarom pharaki adubu khushi khajiktang mirol tarakpada mahaki mong mataw asi angang ataiga iman manadaba mong ama torami ingaw ngoksinaba haina tanaba yadaba gumba kariguma mong mataw ama gyan tataba dongna torami madudagi mahaki home adugi miyoy singna hospital da puduna doctor amada yenghalami amadi sister amadi mother aduda doctor adun haraki sister khushi si mentally challenged ni what doctor angang asibo asuk amna maraibak thikraba angang asibo amuksu mentally challenged oraba sorry sister masigum se laying bada pak phabongamde phibamna matamna ahong bakharadi dumak lakpa ye dubu asigum angang asigi mong mataw si normal da lakpa hibese chance yamna nemi masigum angang si sahi sum yam labasu mahakki masadi sahi ani gi angang gi mong mataw gumna adumak legali mahakki masada afaba phattaba
ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯒꯜꯂꯤ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯃꯉꯣꯟꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯁꯤꯁꯇꯔ ꯑꯀꯥꯏꯕꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯁꯤꯅ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅꯁꯨ ꯑꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯀꯥꯏꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯗꯣꯛꯇꯔ ꯆꯥꯟꯗꯤꯒꯔꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖꯀꯤ ꯍꯣꯝ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯔꯅꯤ ꯌꯦꯁ ꯃꯥꯗꯔ ꯃꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯁꯨꯝꯅ ꯈꯨꯁꯤ ꯆꯥꯟꯗꯤꯒꯔꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯍꯣꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝꯒ ꯃꯍꯥꯛ ꯁꯤꯁꯇꯔ ꯑꯃꯒ ꯊꯣꯔꯛꯈꯤ ꯃꯍꯥꯛꯄꯨ ꯈꯨꯜꯂꯛꯈꯤꯕ ꯁꯤꯁꯇꯔ ꯑꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯃꯗꯤ ꯈꯨꯁꯤꯗ ꯍꯥꯏꯈꯤ ꯈꯨꯁꯤ ꯅꯪ ꯆꯠꯂꯨꯔꯣꯀꯣ ꯅꯪ ꯎꯗꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯍꯧꯔꯒꯅꯤ ꯁꯦ ꯅꯪ ꯃꯐꯝ ꯑꯗꯨꯗꯅꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯒꯗꯕꯅꯤꯀꯣ ꯈꯨꯁꯤ ꯃꯈꯨꯠꯇ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯄꯥꯏꯔꯒ ꯁꯤꯁꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯁꯤꯁꯇꯔ ꯅꯪꯁꯨ ꯆꯠꯁꯦ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯤꯁꯇꯔ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯜꯂꯒ ꯀꯞꯆꯔꯝꯃꯤ ꯅꯠꯇꯦ ꯅꯠꯇꯦ ꯑꯩ ꯅꯪ ꯆꯥꯎꯔꯕ ꯃꯇꯝꯗ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯦ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯝꯍꯦꯟꯕ ꯌꯥꯗꯦꯀꯣ ꯃꯤ ꯈꯟꯅꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯅ ꯍꯥꯏꯕꯗ ꯅꯍꯥꯛ ꯏꯟꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯁꯤꯁꯇꯔ ꯑꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯁꯤ ꯆꯥꯟꯗꯤꯒꯔꯒꯤꯗꯃꯛ ꯀꯥꯔ ꯑꯃꯗ ꯊꯤꯟꯈꯤ ꯑꯁꯨꯝꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯕ ꯃꯇꯝꯗ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯜꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯎꯕ ꯐꯪꯗꯕ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯂꯦꯞꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯅ ꯇꯨꯡꯗ ꯂꯩꯍꯧꯕ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯀꯌꯥꯁꯤ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯍꯣꯝ ꯑꯗꯨꯗ ꯌꯧꯈꯤ ꯑꯁꯨꯝꯅ ꯏꯪ 2005ꯗ ꯈꯨꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 8 ꯁꯨꯔꯝꯃꯤ ꯃꯍꯥꯛꯅ ꯍꯣꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯃꯄꯥꯟꯗ ꯃꯊꯟꯇ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯄꯔꯁꯟ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯂꯧꯁꯤꯟꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯃꯁꯥꯅ ꯅꯤꯡꯕꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯍꯦꯛ ꯂꯧꯒꯟꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯑꯐꯕ ꯐꯠꯇꯕ ꯀꯂꯛꯄ ꯑꯄꯥꯝꯕ ꯑꯀꯦ ꯑꯃꯧ ꯑꯣꯏꯖꯕ ꯃꯥꯡꯖꯕ ꯊꯣꯏꯅ ꯀꯔꯤꯃꯠꯇ ꯈꯟꯒꯟꯗꯦ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯛꯅꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯂꯛꯅꯅꯤꯡꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯈꯣꯏꯒꯨꯝꯕ ꯑꯁꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯈꯔ ꯁꯣꯏꯕ ꯃꯆꯥ ꯃꯁꯨꯗ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯃꯛ ꯂꯨꯅ ꯇꯧꯅꯔꯤꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯗꯨꯕꯨ ꯈꯨꯁꯤ ꯄꯣꯛꯄꯗꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯤꯅ ꯃꯍꯥꯛ ꯀꯨꯝꯕꯤ ꯑꯃꯅ ꯑꯣꯖꯥꯅ ꯍꯥꯏꯕꯗ ꯍꯦꯛꯇꯃꯛ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯍꯤ 13 ꯁꯨꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯄꯥꯔꯛ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯄꯥꯔꯛ ꯑꯁꯤ ꯃꯈꯣꯏꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯠꯄ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯗ ꯌꯥꯝꯅ ꯇꯠꯇꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯈꯤꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯊꯟꯇꯁꯨ ꯆꯠꯄ ꯌꯥꯗꯦ ꯆꯠꯂꯕꯗꯤ ꯍꯣꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯨꯅ ꯈꯨꯁꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯗꯤ ꯅꯝꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯉꯥꯏꯍꯥꯛ ꯃꯨꯛꯅꯈꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯁꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯛꯇꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯈꯤ ꯅꯣꯡꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯒꯦꯠꯇ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯊꯛꯅꯕ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯨꯝꯗꯨꯅ ꯂꯩꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯎꯗ꯭ꯔꯤꯉꯩꯗ ꯒꯦꯠ ꯑꯗꯨ ꯀꯥꯔꯒ ꯃꯍꯥꯛꯅ ꯂꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯐꯗꯕꯤ ꯑꯗꯨ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯄꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯍꯣꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯍꯣꯝ ꯑꯗꯨꯗ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯍꯪꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯁꯨ ꯃꯍꯥꯛꯇꯤ ꯒꯦꯠꯇ ꯑꯗꯨꯃꯛ ꯂꯩ ꯒꯦꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯈꯨꯁꯤ ꯐꯪꯈꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯈꯨꯁꯤ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯍꯣꯝ ꯑꯗꯨꯒꯤ ꯃꯥꯗꯔꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯃꯥꯗꯔ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯤꯕꯗꯁꯨ ꯈꯔ ꯋꯥꯔꯦ ꯏꯟꯁꯄꯦꯛꯇꯔ ꯑꯉꯥꯡ ꯑꯗꯣ ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯍꯣꯝ ꯑꯁꯤꯗꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯣꯝꯅ ꯋꯥꯐꯝꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯄꯤꯒꯅꯨ ꯄ꯭ꯂꯤꯖ ꯑꯉꯥꯡ ꯑꯗꯨ ꯐꯪꯅꯅꯕ ꯈꯔ ꯊꯤꯕꯤꯌꯨ ꯐꯅꯤ ꯃꯥꯗꯔ ꯑꯩꯈꯣꯏ ꯊꯤꯕꯗꯤ ꯑꯗꯨꯃꯛ ꯊꯤꯖꯔꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯐꯪꯈꯤꯔꯝꯗꯦ
Home adugi miyoy sing yamna warami. Sahi matang aduda matam phattabaga kari thoklamgadaba haiduna pakhatnaram. Masigi matungda athengbada lambi amagi mapanda thaba phan amada khusi mahangna purakpa life debi adu pairaga tumlamni. Mafam aduda wasman amana urami amadi mahak pa hawdoki. Adubu mahak mafam aduda adumak tungani haiduna ningai tawkiram. Mamaida wasman aduna dhap tawba matamdasu wasman aduda mahak na hena dhap tawksilaki. Adubu namduna wasman na police ta paw piduna khusi police ta sinakiram. Police na mahak kadai dagino hangba matamda mahak khangkiramde. Angang macha amagi mawongda adumak tawki. Masigi matungda police na Nari Niwas haina khangnaba home amagi miyoy singda paw pikiram. Nari Niwas ki miyoy khara lagtuna mahak mafam adudagi puki. Adubu Nari Niwas ki mafam adugi gate yawba matamda mafam adudi mahak ki leifam natte haiduna amuk ningai tawki. Adubu magi hanagi mafam adu hayu haina mangonda hangba matamda mahakna khanglamde. Maramasina mahakna ningsingdriba phawba mafam aduda leisi haiduna mangonda home adugi miyoy singna themkiram. Mahak yake. Asumna Kusina hana leiramliba home aduga Nari Niwas hariba home asigadi khara khenaram. Mafam asidadi mentally challenge ke oiba miyoy singi leifam amanati. Kana leijedrabi nupi singi oiba home amakak oirami. Mafam asida vocational training kaya torami amadi phak saba polang saba atai khutsa haibagi polam kaya saduna madudaki phanglakpa paisa aduna makhoigi chana thaknanabagi amadi masagi tumgi hingnanaba honaba thabak kaya toram. Adubu khusigi phibam asinadi thabak amata haibasu nattabanina mahakna thabak suba haibasi khudong charamdi. Adubu home adugi miyoy singna khusida awaba piramdi. Khusina su mahak thabak suba talli. Sanage sana pot piyu garden da sanaba chache haiduna asumna ningai toram. Adubu mafam asida angang nupi sing asibu senabagi thabak tawbi Bimla kobi nupi asina khusi asi yamna luna tawjarami. Asumna ngangna launana mahakpu senana mafam aduda leirakpaga loinana mahakki masagi chahi 19 surami. Mafam asidagi amok aradhana sanstha kauba mafam amada amok chahi yamlakpagi matung ina home amada amok khusi amuk purakhi. Bimla hariba nupi asina anauba mafam adugi makhoibu yengsingadabi saya kauba nupi ama mafam aduda sakhangna hankirami. Khusi chahi 19 surabachu chahi mari mangagi nupi macha amagum ipang pangjabi nupi amani. Mahakki masada life adebi ama paibasu adumak toklamdi. Mahakna mahakti chawre adubu mahakki life adebi muskan kaubi asri sungchaw chawdi haiba wafam hairam. Adubu sayana haiki sida lebadagidi mahaksu soidana saurani nangumna leisabi pharaklagadabani asumna haikiram. Wafam aduda adumak khusina su thajarami. Asumna mahak mafam aduda leiba hauki. Ahanba numit maktada mafam aduda leiba Norman oiba hana leiramba nupi chahi 19 longi leng oigadaba nupi sing aduna khushi uba matamda laknarami. Amadi mahakki phibam mawong matau asiga leisabi pharabi amana angang macha amagi mawong matau tawba asida makhoinadi yamna ngakkirami. Khushi masak matawsu sangkhonbi nupi amani. Adubu mentally challenge oibagi mawong aduda makhoina su thoina hinaramdi. Adubu saya hariba nupi asina khusi da kariguma nungaitaba thodok amata thohanbe yaroi. Mahakti khara special oibani natrabadi na khoi pharoi haiba wafam ase heram. Asumna sayana haiba mawong matau asida mafam aduda hana leiramba nupi singna warauki. Adubu khusi mafam aduda angang macha amagumna hanagi mawong matau adudagi karisu hongba leiramde. Asumna mafam aduda tha ani khusi leirakirami. Adubu nongma khanghodana mahak mabuk lengba thinba horaki. Mafam aduda leiba arti kaubi nupi amana saya hariba nupi asida chenduna paw asi tamlami. Saya mafam aduda laki amadi khusina kaptuna ningai tawba adu themlami. Adubu themba ngamlamde. Asumna mahak numinini chaw thau yadana phamungda adumak leiki. Asumna mahak phamungda adumak tumduna leiki. Asumna phamung adudagi mahak oba horakirami. Ka manung aduda leminariba nupi singna chattuna sayada paw asi tamki. Paw asi home asigi head oribi Dr. Simasu paw asi takirami. Amadi Dr. Sima haribasina angang asina handagi naduna leire khanglabadi karigidamak Dr. Kauduni yenghandribano haiduna ngangkiram. Amadi Dr. Lakshmi mafam aduda laktuna yengkiram. Asumna Dr. aduna mongonda hidak langthak thaba hoki. Numit nini humni amuksu hokiram. Adubu khusigi masada karigumba amata ahongba leiramde.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯂꯛꯁꯃꯤꯅ ꯗꯣꯛꯇꯔ ꯁꯤꯃꯥꯗ ꯍꯥꯏꯈꯤꯔꯝꯃꯤ, ꯃꯦꯗꯥꯝ, ꯍꯤꯗꯥꯛꯁꯤꯡꯁꯤ ꯀꯔꯤꯃꯇ ꯃꯊꯧ ꯇꯧꯗ꯭ꯔꯦ. ꯈꯨꯁꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗ꯭ꯔꯒꯗꯤ ꯂꯥꯏꯑꯣꯡꯁꯤ ꯈꯪꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯗꯣꯛꯇꯔ ꯂꯛꯁꯃꯤ, ꯃꯁꯤꯕꯨ ꯑꯔꯨꯕ ꯑꯅꯥꯕ ꯑꯣꯏꯒꯗ꯭ꯔꯅꯦ? ꯃꯦꯗꯥꯝ, ꯍꯣꯁꯄꯤꯇꯥꯜꯗ ꯇꯦꯁ ꯈꯔ ꯇꯧꯔꯒ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯔꯦ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯦ. ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯤꯗꯥꯛ ꯊꯥꯕ ꯌꯥꯕ ꯊꯥꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ. ꯑꯁꯨꯝꯅ ꯆꯥꯟꯗꯤꯒꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯈꯨꯁꯤ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯄꯨꯈꯤꯔꯝꯃꯤ ꯑꯃꯗꯤ ꯇꯦꯁ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯝ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯁꯤꯃꯥꯒ ꯗꯣꯛꯇꯔ ꯂꯛꯁꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯦꯗꯥꯝ, ꯈꯨꯁꯤꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ. ꯗꯣꯛꯇꯔ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯈꯨꯁꯤꯁꯤꯕꯣ? ꯃꯦꯗꯥꯝ, ꯁꯤ ꯏꯁ ꯄ꯭ꯔꯦꯒꯅꯦꯟꯠ. ꯋꯥꯠ? ꯗꯣꯛꯇꯔ, ꯃꯇꯧ ꯀꯔꯝꯅ? ꯑꯗꯨꯅꯤ ꯃꯦꯗꯥꯝ, ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ. ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯅꯤ. ꯑꯗꯨꯒ ꯃꯦꯗꯥꯝ ꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯕ ꯋꯥꯠꯂꯕ꯭ꯔꯥ? ꯗꯣꯛꯇꯔ ꯁꯤꯃꯥ, ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯁꯪꯁꯊꯥ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ. ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ? ꯑꯩ ꯌꯥꯝꯅ ꯉꯛꯏ. ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯁꯤꯃꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯀꯧꯈꯤꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯣꯝ ꯑꯗꯨꯗ ꯂꯩꯕ ꯁꯥꯌꯥ, ꯗ꯭ꯔꯥꯏꯚꯔ ꯍꯔꯤꯔꯥꯝ, ꯗ꯭ꯔꯥꯏꯚꯔ ꯁꯨꯔꯦꯁ, ꯑꯇꯩ ꯅꯨꯄꯤ ꯁ꯭ꯇꯥꯐꯁꯤꯡ ꯀꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯁꯤꯃꯥꯅ ꯍꯥꯏꯈꯤ, ꯌꯦꯡꯉꯨ ꯁꯥꯌꯥ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ. ꯅꯈꯣꯏꯁꯨ ꯈꯪꯉꯤꯗꯅ. ꯑꯗꯨꯒ ꯃꯦꯟꯇꯦꯜꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔ ꯍꯔꯤꯔꯥꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯦꯗꯥꯝ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ. ꯋꯥꯐꯝꯁꯤ ꯇꯥꯕꯗꯤ ꯌꯥꯝꯅ ꯉꯛꯏ. ꯍꯔꯤꯔꯥꯝ, ꯅꯪꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯈꯪꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ. ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤ, ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕꯗꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯀꯣꯟꯅ ꯈꯪꯂꯛꯂꯕꯗꯤꯅꯦ, ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯒꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯎꯅꯗꯨꯅ ꯊꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯁꯤꯃꯥꯅ DSP ꯑꯃꯒ ꯎꯅꯔꯝꯃꯤ ꯑꯃꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ DSP ꯑꯗꯨꯅ ꯀꯨꯞꯅ ꯊꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯁꯤꯒ ꯂꯩꯃꯤꯟꯅꯕ ꯑꯥꯔꯇꯤ ꯀꯧꯕꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯈꯨꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ. ꯑꯗꯨꯕꯨ ꯈꯨꯁꯤꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ. ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯈꯨꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯕ ꯃꯔꯝꯅ ꯑꯥꯔꯇꯤꯅ ꯈꯪꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯑꯔꯦꯝꯕ ꯑꯣꯏꯈꯤꯔꯝꯃꯤ. ꯃꯐꯝ ꯑꯗꯨꯗ ꯑꯥꯔꯇꯤꯕꯨ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯊꯤꯖꯤꯟꯕ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯪꯅꯅꯕꯒꯤꯗꯃꯛ ꯑꯥꯔꯇꯤꯕꯨ ꯊꯥꯔꯛꯄ ꯑꯣꯏꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯈꯨꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥ ꯆꯦꯟꯅꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯀꯨꯞꯅ ꯑꯃꯨꯛ ꯊꯤꯖꯤꯟꯕ ꯍꯧꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯂꯛꯁꯃꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯁꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯗꯣꯛꯇꯔ ꯂꯛꯁꯃꯤ ꯊꯥꯖꯤꯟꯈꯤ. ꯈꯨꯁꯤꯒ ꯗꯣꯛꯇꯔ ꯂꯛꯁꯃꯤꯒ ꯀꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ. ꯃꯔꯣꯜ ꯊꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯈꯨꯁꯤ ꯃꯁꯥꯒꯤ ꯐꯤꯕꯝꯗ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯑꯣꯡ ꯑꯣꯏꯔꯕꯁꯨ ꯗꯣꯛꯇꯔ ꯂꯛꯁꯃꯤꯅ ꯈꯨꯁꯤꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝꯁꯤꯡꯗ ꯅꯨꯄꯥꯅ ꯊꯦꯡꯂꯛꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯈꯨꯁꯤꯅ ꯃꯗꯨꯗꯤ ꯁꯥꯟꯅꯕꯅꯤ, ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯗꯣꯛꯇꯔ ꯂꯛꯁꯃꯤ ꯉꯛꯈꯤ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯍꯛꯆꯥꯡꯁꯤꯡꯗ ꯊꯦꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛ ꯃꯃꯤꯡ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ. ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯃꯍꯥꯛ ꯍꯥꯏꯕ ꯉꯝꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ. ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯠꯇꯅ ꯁꯥꯟꯅꯕ ꯅꯨꯄꯥ ꯃꯁꯤꯡ ꯑꯁꯤ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ 3 ꯁꯨꯏ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯗꯣꯛꯇꯔ ꯂꯛꯁꯃꯤ ꯑꯉꯛꯄ ꯐꯪꯅ ꯉꯛꯈꯤꯔꯝꯃꯤ. ꯗꯣꯛꯇꯔꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯋꯥ ꯍꯪꯈꯤꯗꯦ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯍꯣꯝ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯁꯤꯃꯥꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯝꯂꯝꯃꯤ. ꯃꯦꯗꯥꯝ, ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯈꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯩꯅ ꯊꯦꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯊꯦꯡꯈꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯦꯝꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯁꯦ ꯅꯨꯄꯥ 4ꯅꯤ ꯍꯥꯏꯔꯛꯈꯤ. ꯋꯥꯠ? ꯗꯣꯛꯇꯔ, ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ? ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯀꯅꯥꯅꯤ ꯍꯥꯏꯒꯦ? ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯤ ꯑꯐꯕ ꯀꯔꯤꯅꯣ ꯐꯠꯇꯕ ꯀꯔꯤꯅೋ, ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯔꯤꯂꯦꯁꯟ ꯀꯔꯤꯅೋ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯁꯥꯟꯅꯕꯒ ꯆꯥꯕꯒ ꯂꯥꯡꯕꯒ ꯅꯣꯛꯇꯨꯅ ꯂꯩꯖꯕꯤ ꯈꯨꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯇꯦꯁ ꯇꯧꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯋꯥꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯊꯦꯡꯕ ꯑꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯃꯍꯥꯛꯇꯤ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯅꯣꯛꯆꯈꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥ ꯇꯁꯦꯡꯅ ꯈꯪꯖꯔꯝꯗꯦ ꯃꯇꯧ ꯀꯔꯝꯅꯗꯤ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯨꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯂꯛꯁꯃꯤꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯁꯤ ꯊꯥ 2.5 ꯁꯨꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯄꯨꯂꯤꯁꯅ ꯍꯣꯝ ꯑꯗꯨꯒꯤ ꯍꯦꯗ ꯑꯣꯏꯕ ꯗꯣꯛꯇꯔ ꯁꯤꯃꯥꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯦꯗꯥꯝ ꯈꯨꯁꯤꯁꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯏꯟꯁꯄꯦꯛꯇꯔ ꯊꯥ 2 ꯐꯥꯔꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯊꯥ 2.5 ꯐꯥꯔꯕꯗꯤ ꯈꯨꯁꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯥꯔꯤ ꯅꯤꯋꯥꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯜꯂꯛꯄꯅꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯕꯁꯤ ꯍꯧꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯅꯥꯔꯤ ꯅꯤꯋꯥꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯝꯗꯤꯟ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕꯤ ꯕꯤꯃꯂꯥ ꯃꯈꯣꯏ 3 ꯐꯥꯒꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯕꯤ ꯈꯨꯁꯤ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯦꯕꯣꯔꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯍꯣꯝ ꯑꯗꯨꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕꯤ ꯗꯣꯛꯇꯔ ꯁꯤꯃꯥꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯈꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁꯤꯃꯥꯅ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯀꯣꯔꯠꯇꯒꯤ ꯑꯌꯥꯕ ꯂꯧꯔꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯅꯈꯤꯔꯝꯃꯤ ꯀꯣꯔꯠꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯁꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯗꯣꯛꯇꯔꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯌꯨ ꯍꯥꯏꯅ ꯀꯣꯔꯠꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯋꯥ ꯍꯪꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗ IQꯒꯤ ꯂꯦꯚꯦꯜ ꯂꯦꯞꯄ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯈꯨꯂꯥꯏ ꯑꯃꯅ ꯃꯤ ꯑꯃ ꯋꯥꯈꯜ ꯆꯥꯗꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯄꯪꯉꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯈꯨꯂꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛ ꯐꯔꯔꯣꯏ ꯐꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯗꯣꯛꯇꯔ ꯑꯃꯠꯇꯅ ꯍꯥꯏꯕꯗꯤ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯕ ꯅꯥꯅ ꯇꯥꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ IQꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯌꯥꯝꯅ ꯂꯣ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ IQꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤ ꯑꯃꯗ 90 ꯑꯣꯏꯕꯗ ꯈꯨꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ 60%ꯅꯤ ꯍꯥꯏꯕ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯑꯦꯕꯣꯔꯁꯟ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯐꯥꯔꯛꯈꯤꯕ ꯔꯥꯝꯗꯤꯟ ꯑꯃꯗꯤ ꯕꯤꯃꯂꯥ ꯂꯣꯀꯞꯇ ꯅꯨꯃꯤꯠ 2 ꯊꯝꯗꯨꯅ ꯄꯨꯂꯤꯁꯅ ꯔꯥꯝꯗꯤꯟꯕꯨ ꯐꯨꯊꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ ꯈꯨꯁꯤꯕꯨ ꯂꯩꯀꯣꯟꯗ ꯄꯨꯕꯒꯤ ꯅꯃꯥꯗ ꯊꯦꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅꯁꯨ ꯈꯨꯁꯤꯒꯤ ꯃꯐꯝꯗ ꯆꯠꯊꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯑꯁꯦꯡꯕ ꯇꯟꯖꯥꯗ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯇꯧꯏ ꯂꯣꯏꯅꯅ ꯍꯣꯝ ꯑꯗꯨꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯁꯤꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯨꯔꯦꯁ ꯑꯃꯗꯤ ꯍꯔꯤꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯁꯦꯟꯅꯔꯤꯕꯤ ꯕꯤꯃꯂꯥꯒ ꯂꯣꯏꯅꯅ ꯈꯨꯁꯤꯕꯨ ꯃꯍꯥꯛꯅ ꯁꯪꯂꯒ ꯃꯐꯝ ꯑꯗꯨꯗ ꯀꯌꯥꯔꯛ ꯍꯟꯅ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕ ꯑꯃꯗꯤ ꯃꯗꯨꯒꯤꯗꯃꯛ ꯄꯩꯁꯥ ꯈꯔ ꯃꯈꯣꯏ ꯃꯔꯤꯗꯒꯤ ꯕꯤꯃꯂꯥꯅ ꯂꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯑꯃꯗꯤ ꯊꯕꯛ ꯑꯁꯤꯗ ꯑꯀꯣꯟꯕꯒꯤ ꯑꯔꯥꯙꯅꯥ ꯁꯪꯁꯊꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯁꯥꯌꯥ ꯍꯥꯏꯔꯤꯕ ꯈꯨꯁꯤꯕꯨ ꯂꯨꯅ ꯇꯧꯁꯤꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯨꯜꯋꯥꯟ ꯁꯨꯔꯦꯁ ꯔꯥꯝꯗꯤꯟ ꯑꯃꯗꯤ ꯍꯔꯤꯔꯥꯝꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯗꯨꯅ ꯇꯠꯇꯅ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯪꯂꯒ ꯑꯁꯦꯡꯕ ꯇꯟꯖꯥꯗ ꯑꯉꯥꯡ ꯑꯁꯤꯕు ꯏꯖꯠ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯔꯛꯈꯤ ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯂꯔꯣꯏ ꯍꯥꯏꯗꯣꯛꯂꯔꯣꯏ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯈꯨꯁꯤꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯏ ꯍꯥꯏꯕ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯃꯊꯪ ꯍꯥꯏꯗꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯁꯨꯔꯦꯁ ꯍꯔꯤꯔꯥꯝ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕꯤ ꯁꯥꯌꯥꯁꯨ ꯐꯥꯒꯠꯈꯤꯔꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯣꯝ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕꯤ ꯗꯣꯛꯇꯔ ꯁꯤꯃꯥ ꯑꯉꯛꯄ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯆꯂꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯍꯣꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯥꯖꯅ ꯊꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁ꯭ꯇꯥꯐ 2 ꯑꯃꯁꯨ ꯌꯥꯎꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯈꯨꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯅ ꯀꯣꯔꯠꯅ ꯑꯦꯕꯣꯔꯁꯟ ꯇꯧꯕꯗ ꯑꯌꯥꯕ ꯄꯤꯔꯛꯈꯤ ꯑꯃꯗꯤ ꯈꯨꯁꯤꯗ ꯄꯨꯛ ꯅꯥꯗꯅꯅꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔꯅ ꯊꯦꯝꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯈꯕꯔꯗ ꯐꯣꯡꯂꯛꯄ ꯃꯇꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯎꯀꯤꯜ ꯑꯃꯅ ꯁꯨꯄ꯭रीम ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯈꯤ ꯑꯃꯗꯤ ꯀꯦꯁ ꯑꯗꯨ ꯊꯦꯡꯅꯈꯤꯔꯝꯃꯤ ꯎꯀꯤꯜ ꯑꯗꯨꯅ ꯖꯖꯇ ꯍꯥꯏꯈꯤ ꯌꯣꯔ ꯑꯣꯅꯔ according to 1971 medical termination of abortion act ki matung ina abortion tawgadoribi mama aduna mahakki macha adu abortion tawbada ayaba pidrabadi madu aini yadi khusida abortion tawgadori haibasi mahakki macha hatkadoribani haibasi mahak khangjade asumna your honor mama amana macha abortion tawgadori haiba khanghandana matau karamna abortion tawgadoribana mase ain gi wangmadani your honor just aduna haraki
ꯃꯍꯥꯛꯀꯤ IQ ꯂꯦꯚꯦꯜ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯑꯟꯐꯤꯠ ꯑꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯑꯦꯕꯣꯔꯁꯟ ꯇꯧꯕꯒꯤꯗꯃꯛ ꯑꯌꯥꯕꯁꯤ ꯄꯤꯈꯤꯕꯅꯤ ꯌꯣꯔ ꯑꯣꯅꯔ ꯈꯨꯁꯤꯒꯤ IQ ꯂꯦꯚꯦꯜ ꯌꯥꯝꯅ ꯅꯦꯝꯃꯤ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯒꯤ ꯑꯁꯦꯡꯕ IQ ꯂꯦꯞꯄ ꯌꯥꯕꯗꯤ ꯅꯠꯇꯦ ꯌꯣꯔ ꯑꯣꯅꯔ ꯃꯗꯨ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯨꯁꯤꯗ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕꯁꯨ ꯂꯩꯇꯦ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ IQ ꯅꯦꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯃꯃꯥ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯁꯨ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯑꯥꯏꯟꯅ ꯌꯥꯗꯦ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯅ ꯃꯊꯪ ꯊꯤꯟꯊꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯊꯥ 9 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯑꯦꯕꯣꯔꯁꯟ ꯇꯧꯔꯕꯗꯤ ꯈꯨꯁꯤꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯌꯣꯔ ꯑꯣꯅꯔ ꯃꯁꯤꯗꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯑꯗꯨꯃꯛ ꯍꯥꯏꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯌꯣꯔ ꯑꯣꯅꯔ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒ ꯃꯥꯟꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯊꯣꯛꯈꯤꯕ ꯀꯦꯁ ꯈꯔꯒꯤ ꯔꯤꯄꯣꯔꯠꯁꯤꯗ ꯂꯩꯖꯔꯤ ꯌꯣꯔ ꯑꯣꯅꯔ kindly go through this ꯀꯦꯁꯁꯤꯡ ꯑꯗꯨꯗ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯁ꯭ꯇꯦꯠꯅ ꯗꯥꯏꯇ ꯂꯧꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈꯨꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯥꯡꯕꯅꯤ ꯃꯁꯤꯒꯤ ꯗꯥꯏꯇ ꯑꯁꯤ ꯁ꯭ꯇꯦꯠꯅ ꯂꯧꯐꯝ ꯊꯣꯛꯏ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗ ꯃꯇꯤꯛꯁꯨ ꯌꯥꯝꯅ ꯆꯥꯏ ꯌꯣꯔ ꯑꯣꯅꯔ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯨꯁꯤ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯊꯤꯡꯈꯤ ꯑꯃꯗꯤ ꯈꯨꯁꯤ ꯑꯃꯗꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯗꯥꯏꯇ ꯁ꯭ꯇꯦꯠꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯂꯛꯁꯃꯤꯅ ꯊꯦꯝꯗꯨꯅ ꯈꯨꯁꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯥꯏꯐꯦꯗꯦꯕꯤ ꯃꯨꯁꯀꯥꯟ ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯨꯛꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯑꯁꯨꯝꯅ ꯈꯨꯁꯤ ꯌꯥꯝꯅ ꯉꯛꯆꯈꯤ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯕꯁꯨ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨ ꯁꯣꯏꯗꯅ ꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯨꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯇ꯭ꯔꯤꯕꯅꯤꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯈꯨꯁꯤꯅ ꯑꯉꯥꯡ ꯎꯅꯕ ꯉꯥꯏꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯨꯁꯤ ꯑꯉꯥꯡ ꯎꯅꯈꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯑꯣꯡ ꯑꯃꯗ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯎꯅꯈꯤꯕ ꯃꯇꯨꯡꯗꯒꯤ ꯈꯨꯁꯤꯒꯤ ꯃꯁꯥꯗ ꯑꯑꯣꯟꯕ ꯑꯃꯈꯛ ꯂꯥꯛꯄ ꯍꯧꯈꯤ ꯇꯁꯦꯡꯅ ꯈꯨꯁꯤꯅ ꯃꯍꯥꯛꯅ ꯄꯣꯛꯆꯕꯤ ꯃꯆꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯔ ꯐꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯁꯤꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠꯅ ꯗꯥꯏꯇ ꯂꯧꯕ ꯃꯔꯝꯅ ꯑꯔꯥꯙꯅꯥ ꯁꯪꯁꯊꯥꯅ ꯅꯤꯡꯊꯤꯖꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯂꯧꯗꯨꯅ ꯈꯨꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯃꯔꯣꯝꯗ ꯈꯨꯁꯤꯅ ꯑꯉꯥꯡ ꯎꯅꯔꯕꯅꯤꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯀꯨꯜꯋꯟ ꯔꯥꯝꯗꯤꯟ ꯁꯨꯔꯦꯁ ꯍꯔꯤꯔꯥꯝ ꯃꯈꯣꯏꯒꯤ DNA ꯇꯦꯁ ꯑꯃꯨꯛ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯈꯨꯁꯤꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯑꯁꯦꯡꯕ ꯃꯄꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯃꯗꯤ ꯑꯆꯨꯝꯕ ꯑꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯈꯨꯁꯤꯒꯤ ꯃꯆꯥꯒꯤ DNAꯁꯨ ꯇꯦꯁ ꯇꯧꯈꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯊꯤꯗꯣꯛꯈꯤ ꯑꯁꯨꯝꯅ DNA ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔ ꯍꯔꯤꯔꯥꯝꯒꯤ DNAꯒ ꯆꯥꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯐꯥꯗꯔ ꯑꯄꯣꯛꯄ ꯑꯁꯤ ꯍꯔꯤꯔꯥꯝ ꯑꯣꯏꯈꯤ ꯂꯣꯏꯅꯅ ꯁꯥꯌꯥ ꯕꯤꯃꯂꯥ ꯀꯨꯜꯋꯟ ꯔꯥꯝꯗꯤꯟ ꯁꯨꯔꯦꯁ ꯍꯔꯤꯔꯥꯝ ꯃꯈꯣꯏ ꯇꯔꯨꯛ ꯑꯁꯤ ꯀꯣꯔꯠꯅ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯅꯅꯕꯒꯤꯗꯃꯛ ꯔꯥꯏꯠ ꯄꯤꯈꯤ ꯑꯁꯨꯝꯅ ꯉꯁꯤꯃꯛꯁꯨ ꯈꯨꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯁ꯭ꯇꯦꯠꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ ꯈꯨꯁꯤꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯞꯅ ꯐꯔꯛꯇꯨꯅ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯝꯕ ꯑꯗꯨ ꯈꯨꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯁꯤꯒꯨꯝꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯄꯗꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯩꯅꯅꯕꯒꯤꯗꯃꯛ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠ ꯀꯌꯥ ꯃꯔꯨꯝ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯗ ꯎꯀꯤꯜ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯈꯨꯁꯤꯒꯤ ꯃꯆꯥ ꯑꯗꯨ ꯑꯦꯕꯣꯔꯁꯟ ꯇꯧꯔꯝꯂꯕꯗꯤ ꯈꯨꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯣꯔꯃꯦꯜꯗ ꯂꯥꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯥꯅꯨꯡꯗ ꯄꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏ ꯄꯣꯛꯇ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯛꯄꯗꯒꯤ ꯃꯦꯟꯇꯦꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯛꯂꯕ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯂꯕ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯒꯦ ꯑꯆꯥꯄꯣꯠꯈꯔ ꯂꯩꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯧꯗꯨꯅ ꯃꯈꯣꯏꯕు ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯕ ꯑꯃꯗꯤ ꯅꯩꯍꯠꯄꯤꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯀꯔꯝꯕ ꯙꯔꯃꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯁꯅꯥꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗꯁꯨ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯀꯌꯥ ꯑꯃ ꯊꯣꯛꯂꯤ ꯑꯁꯨꯝꯅ ꯑꯩꯗꯒꯤ ꯍꯧꯔꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤꯗꯒꯤ ꯈꯨꯗꯨꯝꯁꯤꯡꯗꯨꯅ ꯋꯥꯁꯛꯄꯤꯌꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯌꯨ ꯀꯪꯂꯩꯆꯥ ꯑꯃ ꯑꯣꯏꯅ
इरमदम असिदा पोकपोई अतोनबसिंगबु नुंसिबियु लेइता लाइरेसिंगबु मतेंग पांगबियु ngasiगidi केस असि मतंग असिदा लोइसिनजरे मथंगदा केस अमा पुदुना लाक्जगी सना लेपाक इरमदम कंगलेपाकना याइफरे ताबिरिबसिंगबु जेम्स हैग्रुजमना अमुकहना खुरुमजरी।